Nahangi final chiga Ratu chida ikhoina trying thoi champion ni ani runners up ni ani na final se lewa mang gì cái gì phải làm nhưng mà phải đi sẽ mà nó sẽ tận đến cái này mà chỉ nó mới là ham mình thấy cái tháp sẽ đây là đi công sự 비주얼 내 그냥 해도 비슷해 내로 December ki tang panche khoi Imphal airport ta phagi official mayam media mayam na lakpiraga akhoi ki national junior da champion orba nipiuja singgi okchabani haiba national junior championship se 2001 dagi horokpane hamba horokpa chahi dadi akhoi runners up tai gwana champion ni mathang mathang sum horaga 2020 daina 22 bhaw covid na tawde akhoi taraga taruk sure hanak kisiga tratuk sida akhoi trying thoi champion ni ani na runners up ni ani mana semi finalist ta lehobane hanaki chahi dagi de national junior girl championship se Dr. T.O. ana onthoe si Taiwan Tier 2 lakpani Tier 1 na hujike Anantapur da tawsini aduga Tier 2 na Nagaland da Dimapur da tawi sumaina akoina nupi gi football side sida tawje senior amasung junior girl side akoi ayam boy akoina dominate tawi 90% 98% boy akoina champion oi heavy ai adubo hujik akoina hanak chahi gi national championship Mga pangthokpada champion ahum runners up amana semi finalist joint third tai aduna tawbasi akhoi chahi ani sure akhoina India gi the best association na championship mayam national mayam lobagi handaksu adum masana tarani district state mayam dagi akhoina marak tawda akhoina ahum na champion amana runners up tai aduga amana joint third tai hujik wali basi Santos Trophy ni Santos Trophy che khoi tarik Agartala da khoi gi zone seat tai Manipur Nagaland Mizoram Tripura khoi gi ahoba numisi mesi tarik taraga manga da Tripura ga tai khoi gi team si tai taraga humdoi da Agartala gi damukta thadukani hujik khoi gi Santos Trophy su akan ba training pi dana khoi Santos Trophy si amtang launa bana yang kana honorary si finalist to tongba champion ba kana honorary aduna hujik mayamna akhoi gi tawribasi lebak praja na hujik Manipur gi lairiba situation sida amfana nomakandana tournament su adum tawraga preparation tawraga team ga tha khotna amama tawraga champion orbase akhoi Manipur praja gi stakeholder mayam sports ku nungsinaba nungsibiba mayam gi mateng nani akhoi masi mathang da su adum tatana honajagini aduga ngasi gi champion oirba team sidagi angang taruk amasu Bangalore da tawriba India gi junior under 17 gi game ta lehora moi taraga nipani officer gap targa tholeise adubu ai akhoi su ninghan nabalik tana adum khonagini Manipur praja su afada mateng pangbiu haina haijari
ngasi akoi junior girls national championship ki mai pa ga winner ama oiraga ngasi lakpasi yamna nungai punamaksi ahama makta dai ampha all manipur football association bu yam thagali mokhoi gi mateng mokhoi gi miyeng makha da ngasi akoi na nupi macha ji mafam kaya dagi mafam dagi lawruraga pulap punjan jaraga moi bu angamba oza gaina arai bi thakta taga ano ba technique kaya ama hanagi mahausa na taba ai asi dum yam toina panjai kai gino dai na si anau na yam uba ma ngonda oiba yam nungai sigumba mayam ama degidi koi oja singi lamjing makha da kamaina tawgani haibagi pautak mayam ama ga loina na ngasi koina mai pa ga purak pasi yam na nungai ba numit amani haijani sumaina tawdana koi bu mai pak na lak pasida mayam ama na parents mayam ama manipur gi praja mayam ama na ngasi koi bu okpiraga yam puning thogat pi base koina चटकदब मतम हाइदि अखोइना कैगुंबा अमा थबा अमा खोंग थांतो चटकदब मतम दसु असिगुंबा पुनमकी मंगोन पीबसे मतम दुदसु दुम तौबियो हाइना प्लेयर सिंगी पुनिंग थौगनबा अदुदुना हेन मरु ओइब्रा हाइना खंजे असिम तंगदा थमजगे याम नुंगाइरे सिदगी हेन हाइनिंगाइ सु लेत्रे हेन हेन तौरकपसु ओइगे हेन हेन माइ पाकपसु तौबंगम बोइजगे